Ngasisu Manipur News Reader gi maikaidigi mayamgi mafamda anauba health tips amatang update tawjage. Health tips asigi mamingna COVID-19 na tung koina sokhanba yaba hakchang kayatsing amadi sokhanbagi maramsing hariba asigi matangdani mayam loi bhautang taminasi. COVID-19 na lamdam asigi miyoi singi punsida tongan bamawong kayada akaiba piragliba asi sahi amagi maya fazilakadawre. Mi ama oibagi nungtigi tawgadaba thabak thauramsingda akaiba pibadagi hauraga aikhoigi hakseldasu yamna sauna singnaba ama oiduna lagdi. Laina laichat asina maram oiraga aikhoigi physical health ta akaiba pibadagi hendoraktuna pukning wakhal ingna sikna laiba fanghandana lagli. Novel coronavirus ki laina layong sing asi kaya kandabadagi hauraga yamna satiba phawa mayoknaba yai. Laina asina aikhoigi haksangbu yamna akanba mawongda sokhanba haukragadi maduna kuiraklaga haksangga mayoknaba yai. Laina asina aikhoigi haksangbu yamna akanba mawongda sokhanba haukragadi maduna kuiraklaga haksangi tongan bakayat yamna sathina akaiba thogalakba yai. Asumna haksangi kayatsingda COVID-19 na sokhalakpa yabagi mawongsing adu makhada piri. COVID-19 laina asi respiratory nungsahonbaga mari lainaba anaba amani. Masina matam kuiraklaga lungs damage tawbagi oithokpa wangkhalai. COVID-19 gi patient sing amadi laina asidagi pagalaknaba miyoi singna yamna ka henna soktaba thabak naba amadi nuksahonba wabna singba toina mayoknabagi problem lay. Hariba sing asi COVID-19 gi sign ngaktani. Novel coronavirus na lungs ki tissue singda amang ata thokan ba yaba mawongda lungs manungda inflammatory gi oiba ahongba kaya thokan bangami. Masina kuiraklaga miyoi bagi respiratory health ta sokhalakpaga loinana lungs pusu mang takhan bangami haina sohairi. Coronavirus na aikhoigi haksel amadi pukning wakhalgi oiba lamda khudongchadaba kaya thokhanbagi mathakta masina aikhoigi liver tissue singdasu sokhalli. Coronavirus ki laina asina narubadagi fagalaklaba miyoi kayagi maraktagi liver enzyme gi sang wangkhalakpa amadi liver function mathau ningthina tawba ngamdabagi khudongchadaba kaya mayoknaba thingnai. Doctor sing amadi medical expert singna claim tawbagi matung ina COVID-19 gi patient kaya gi laina asina nabadagi fagalaklaba matungda liver gi function singda hanagi fibamda hanjilakpa ngamde hairi. Masi miyoi sing aduna naringe manungda makhoida hidak kaya thakiba madudagi oihalakpa mahai oiramba yai haiba wafam kaya su thamli. Heart rate abnormal oiba palpitation thabak naba amadi matam kuina soktaduna lairiba hariba sing asi COVID-19 ge layong sing oirabasu laina asidagi fagalaklaba miyoi singna heart ki health ta post covid impact ama oina lairiba symptoms sing asi mayoknaduna lai haina doctor sing amadi health professional sing na hairi. Masida natana blood clots form torakpa heart stroke torakpa yabagi oithokpa yaba hariba sing asisu COVID-19 na ohelakpa yaba maru oiba hakselgi khudongchadaba singne haina su hairi. Medical gi oiba khudongchadaba kayagi marakta kidney function nemba haibasisu COVID na nariba natraga COVID tagi pagalaklaba miyoi singna thengnabagi sang hingalakliba khudongchadaba amani. Mapan thokpara hakki ising likpa amadi mapan toina thoktabadagi kidney dysfunction develop torakpana singba fawba asi naha sing fawbada mayoknariba COVID-19 na piba saitheng amani. Diabetes na naba natraga blood pressure wangba miyoi singna kidney gi problem sing mayoknarakpa yabagi risk asi yamna wangi haina su study asina makhatana phongdoragli. COVID-19 na maram oiraga patient singi brain da yamna akanba mawongda inflammation sing stroke amadi seriousness sing basu tawhanba yai. Laina laisat asina narubadagi pagalaklaba miyoi singda wakhal samamnaba kok sikpa kok ngawba amadi mitna ubada mayek sengdabana singba laina asidagi pagalakpagi manung amadi matungda thengnai haibagi problem sing lei hairi. Study singdagi claim tawbagi matung ina COVID-19 ge long time effects singi manungda Alzheimer's amasung Parkinson's hairiba laina sing asisu yawba yawi hairi. COVID patient kaya na digestive issues sing amadi complication kaya mayoknai haibagi report lairi. Laina asidagi fagalaklaba matung fawba diarrhea oningba staning thakningba poktaba puk naba amadi gastrointestinal problems sing mayoknaba yawi hairi. Masi COVID-19 na naringaida digestive system na essential nutrients sing amadi electrolytes sing subsin ngamkidaba adudagi oirakpa oiramba yai hairi.
Novel coronavirus ki mayokta thengnariba lanfam asi mai pakpagi lambirom changsinba hauragasu laina laichat asi sandokpa thingnabagidama aikoi mayamnasu aikoi tawfam thokpadu hek ngamba sangda tawba haibasi yamna maru oi hainasu study asina makha tana phongdorakli aduga mayam losilakpa oina Manipur News Reader gi maikei mayam yofamda aroibada content masa amatang hapsaronge content masa asi wari masa ni aduga wari masa asi ki mamingna si gi khaw ani hairiba asi ni mayam loi photang taminasi matam amada laibak amada ningthau ama palami mahak matam kuina mamitta masa uba phangdraba matungda yamna thengna masa nupa ama khak phangjarami ningthau masa aduna mapung marai faduna laibak puba ngamgadaba matam yaudringei matamda ningthau adu ahal oisilaklami ningthau na mahakki matam loisilakle khanglaklaba matam aduda masa nupa koksilaka sekhau ani khakpiraga hairaklami ahanba sekhau asina yamna waraba matamda hangdu aduga anisuba sekhau asina yamna nungaiba kanda hangdu ningthau adu matam khara leiraga laikidre ningthau adu sikre haiba hek tabaga thangnaba laibakta leiriba ningthau na landaraktuna laibak adu kangkhong sairami ningthau masa adusu umangda mathwai hingnaba yamna wana khanglami matam aduna mapana piramba ahanba sekhau adugi manungda kari yawbage haiduna hangdoktuna yenglami sekhau adugi manungda sejet amada sumna irami asigumba awaba numit asi kuina leiroi mapana piramba sejet aduna pukning thaugatuna ningthau masa aduna saikhaiduna laikhraba laibak adugi lanmising khomjinduna maraibak kanba ngamjarami madudagi hendoktuna yumthangnaba laibak phobat jai toksinduna mapan naidraba lantungi mapu oiba ningthaurel ama oirami matang asida khangning ningsinglaktuna mapana piramba anisuba sekhau adu hangdoktuna yengluba matamdadi manungda hanagum sejet ama yawba thengnarami paduna yenglubada asumna irami asigumba nungaiba numit asi kuina satloi asigumba nungaiba numit asi kuina satloi ningthau masa adu punsira thengnaba awaba nungaiba pumnamak matam suppada lengdana khak leite haibasi khangbaga loinana phibam khudingmakta pukning phatharaga ingna tapna leiba tai haibasi wakhal taraklami hainaba lei punsi asi khuba khunamni punsi khongsattagi aka akum haibasi leiba tabani masi khangna lenba punsi marel aduna punsigi mahau khangna hingba ngamhalli punsi khongsatta kalakpa mi hauba khatana mangjin tharagadi mangjabata lai haibasisu wari masa asina phongdokli aduga mayam ngasigidi health tips amasung wari masa ani asi matang asin losinjarage aduga wari masa amasung health tips ani asi mayamgi mota kari leibage habadu makhagi comment box ta mayamna nuksibiduna comment masa amamtang pibiramu aduga mayamna nuksibiduna channel asibusu like subscribe amasung share to biramu asi hairaga matang asida ngasigidi losinjarage thank you all